Mangkuk dekat apa? Mangkuk dekat apa? Mangkuk dekat ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯨꯟꯃꯤꯡꯗ ꯂꯩꯕ ꯀꯨꯟꯃꯤꯡ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯇꯝꯃꯤꯕ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯆꯥꯛꯀꯧꯗꯧꯔꯤ ꯑꯩꯈꯣꯏ ꯄꯤꯕꯥ ꯃꯉꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯣꯡꯕ ꯉꯥ ꯀꯩꯀꯩ ꯊꯣꯡꯕ ꯃꯥꯁꯇꯔ ꯆꯦꯞ ꯇꯧꯔꯅꯤ ꯃꯥꯁꯇꯔ ꯌꯦꯟ ꯆꯦꯞꯅꯤ ꯀꯩꯀꯩ ꯊꯣꯡꯅꯕ ꯍꯧꯖꯤꯛ ꯀꯤꯆꯟ ꯔꯣꯝꯗ ꯉꯥ ꯆꯠꯂꯁꯤ ꯊꯣꯡꯉꯗꯤ ꯍꯥꯎꯇꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯨꯟꯃꯤꯡ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯩꯈꯣꯏ ꯇꯝꯃꯤꯁꯦ ꯑꯩꯈꯣꯏ ꯄꯤꯕꯥ ꯃꯉꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯇꯣꯞꯄ ꯈꯔ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯃꯈꯣꯏꯗꯤ ꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯣꯏꯗꯤ ꯑꯇꯣꯞꯄ ꯀꯦꯝꯄꯁ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯣꯏꯗꯤ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯁꯦꯅꯤꯌꯔ ꯃꯣꯁꯅꯤ ꯑꯣꯏꯔꯤꯁꯦ ꯃꯥꯁꯇꯔ ꯆꯦꯞ ꯄꯅꯥꯅ ꯏꯟꯖꯥꯡ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯊꯪ ꯌꯦꯟꯊꯔꯅꯤ ꯍꯧꯖꯤꯛ Mr. Tombi ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯕꯖꯥꯔꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯥꯟꯅꯅꯤ ꯆꯥꯎꯔꯦ ꯃꯌꯥꯝ ꯆꯥꯛ ꯉꯥꯏꯉꯝꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯅꯣꯏ ꯆꯠꯁꯜꯂꯣ ꯀꯩ ꯋꯥꯠꯂꯤ ꯅꯤꯡꯉꯣꯜ ꯃꯌꯥꯝꯅ ꯄꯨꯔꯛꯄ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯦ ꯅꯤꯡꯉꯣꯜ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯍꯩ ꯈꯥꯏꯔꯤꯒꯦ ꯍꯧꯖꯤꯛ
포토네부 하이디 밤자그라바 닝골 맴제 좀 전에 리자 포토네부 하이디 포토네부 하이디 루에 mấy cái đồ này nào cái cái đồ này cái tụi mình sẽ chắc ra hiện thành cái này thì emจะสรุปไปว่า em chắc cái này tôi nó mà liên một bằng đấy nóจะpumpเลยmà hồi gì pumpเลยem liên một bằng đấy nó chắc gì đó à chỉ chắc em chắc thì mà dance to lắmเลยđấy mà dance cái mini mà dance thay bây giờ đi มันนิ่งๆกันเหรอแล้วมันเลย nó màเลยchắc cái mini gì đó ไอ้โฟโต้น้องมุ้งยี่ ไอ้สิ่งที่ weather ยามหนุ่มไอ้งั้นก็ได้อิงมันนี่ที่ชาร์กันเล่นๆงั้นปวดเตะงั้นก็ได้ไอ้สิ่งที่ชาร์เล่นๆยามหนุ่มไอ้นิ่งก็จะก็บอกว่าปังทุกปัจจัย weather ยามหนุ่มไอ้เรื่องอะไรงั้นสิ่งที่นิ่งก็จะก็ปัจจัยนิ่งก็แม่งั้นสิ่งที่เขาเก่งสิอ่ะเป็นดำตะพงโดมันสิ ที่นั่นเป็นใจอย่าพอเลยนี่ไม่โปรเลี้ยวจริง Eminem bro I mean Eminem bro tao lên tao ấn lô ấy tao cái nào mà cái nào mai gì em phải ăn tay Wow.